ꯑꯩꯈꯣꯏꯁꯦ ꯍꯥꯎꯅꯤ ꯃꯁꯤꯁꯤ ꯍꯥꯎꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯍꯥꯎ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯤ ꯄꯤꯄꯜꯅꯤ ꯅꯦꯁꯟꯅꯤ ꯑꯗꯣ ꯂꯣꯏꯅ ꯍꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯤ ꯑꯥꯝ ꯅꯊꯤꯡ ꯋꯦꯔ ꯑꯥꯏ ꯀꯝ ꯐ꯭ꯔꯣꯝ ꯅꯣꯋꯦꯔ ꯑꯗꯣ ꯍꯥꯎ ꯍꯥꯏꯔꯗꯤ ꯑꯩ ꯍꯦভ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯏꯁ ꯏꯟ ꯗ ꯍꯥꯎ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯆꯥꯏꯅꯥꯗꯒꯤ ꯊꯣꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯍꯥꯎ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ 2500 years ago ꯆꯥꯏꯅꯥꯗ ꯑꯗꯨ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯃꯊꯪ ꯂꯥꯛꯑꯒ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯥꯎꯂꯥ ꯍꯥꯎꯐꯨ ꯍꯥꯎꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯔꯃꯗꯒꯤ ꯁꯟ ꯄꯨꯔꯛꯄꯗꯤ ꯕꯔꯃꯒꯤ ꯏꯔꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯟꯗ ꯌꯣꯛꯂꯝꯕ ꯑꯗꯨꯗꯤ ꯍꯥꯎꯁꯦ ꯍꯥꯏꯕꯗꯤ ꯍꯥꯎ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯍꯥꯎꯐꯝꯗꯨꯅꯦꯕ ꯁꯣ ꯍꯥꯎ ꯃꯤꯟꯁ ꯆꯥꯏꯅꯤꯁ ꯑꯩ ꯅꯍꯥꯟ ꯆꯥꯏꯅꯥ ꯆꯠꯄꯗ ꯑꯩꯒꯤ ꯃꯤ ꯀꯗꯥꯏꯗ ꯍꯧꯐꯝꯗ ꯑꯩ ꯎꯅꯕ ꯆꯠꯂꯦꯕ ꯂꯣꯟꯁꯨ ꯃꯥꯟꯅꯩ ꯆꯥꯏꯅꯥꯗ ꯍꯧꯖꯤꯛ 500 years ꯆꯠꯈ꯭ꯔꯦ ꯂꯣꯟꯁꯤ ꯃꯥꯟꯅꯕ ꯂꯩꯔꯦ ꯑꯗꯨ ꯑꯩ ꯊꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯈꯣꯏ ꯍꯥꯎꯗꯤ ꯂꯩꯔꯝꯃꯦ ꯃꯈꯣꯏ ꯅꯤ ꯍꯥꯎ 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 ꯌꯥꯡ ꯍꯥꯎ ꯍꯥꯎ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯂꯩꯔꯝꯃꯦꯕ